ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕ ꯑꯃꯨꯌꯥꯏꯒꯤ ꯂꯥꯏꯕꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯤꯡꯌꯥꯒꯤ ꯈꯨꯜ ꯑꯃꯗ ꯑꯃꯨꯌꯥꯏ ꯀꯧꯕ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯅꯤꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ꯫ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯦꯗꯣꯏ ꯍꯔꯥꯎ ꯀꯥꯖꯔꯤ꯫ ꯈꯨꯜꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤꯗꯤ ꯃꯍꯧꯁꯥ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯨꯌꯥꯏꯗꯣ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯁꯝꯄꯣꯠ ꯈꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯌꯨꯝꯗꯒꯤ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯂꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯌꯥꯏꯒꯤ ꯅꯨꯄꯤꯅ ꯂꯧꯕꯨꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯜꯒꯤ ꯅꯤꯄꯥ ꯃꯈꯩꯅ "ꯑꯩꯈꯣꯏꯒꯤꯗꯤ ꯀꯌꯥꯝ ꯋꯥꯠꯍꯧꯔꯤ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯕꯁꯤ ꯑꯃꯨꯌꯥꯏ ꯃꯇꯣꯝꯇ ꯅꯠꯇꯦ, ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯃꯈꯩꯁꯨ ꯁꯨꯔꯤꯕꯅꯤ꯫ ꯑꯃꯨꯌꯥꯏꯒꯤ ꯅꯨꯄꯤꯅ ꯈꯔ ꯐꯖꯕ ꯑꯁꯤꯗ ꯃꯌꯥꯝꯗꯣ ꯆꯥꯛ ꯄꯣꯔꯛꯀꯗꯕꯗꯨ ꯀꯌꯥꯝ ꯋꯥꯠꯍꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯕꯒꯤ ꯅꯃꯥꯗ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯒꯤ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯈꯟꯗꯅ "ꯂꯥꯛꯎꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯗꯨꯅ ꯃꯍꯥꯛ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯗꯣ ꯁꯝꯄꯣꯠ ꯈꯣꯏꯕꯗꯣ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ "ꯍꯥꯏ, ꯀꯔꯤꯅꯣ ꯑꯁ꯭ꯋꯥꯏꯗꯒꯤ ꯅꯤꯄꯥꯁꯤꯡ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯂꯥꯎꯔꯛꯂꯤꯕꯗꯨꯅ?" "ꯍꯣ, ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯃꯈꯣꯏꯒꯤꯗꯤ ꯆꯥꯛ ꯊꯤꯜꯂꯛꯄꯗꯣ ꯀꯌꯥꯝ ꯋꯥꯠꯍꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯒꯤ ꯋꯥꯅꯤ." "ꯑꯣ, ꯃꯈꯣꯏꯅ ꯍꯪꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯂꯥꯛꯆꯔꯒꯗꯧꯗꯨꯕꯨ ꯍꯪꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯃꯁꯛ ꯈꯔ ꯐꯖꯕꯁꯤꯗ." ꯑꯃꯨꯌꯥꯏꯒꯤ ꯅꯨꯄꯤꯅ "ꯆꯠꯊꯣꯛꯑꯗ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯌꯥꯔꯦꯁꯦ, ꯀꯔꯤ ꯃꯊꯦꯜꯕꯨ ꯂꯥꯡꯂꯤꯕꯅꯣꯅꯦ? ꯉꯔꯥꯡ ꯅꯪꯅ ꯄꯣꯔꯛꯄ ꯃꯊꯦꯜꯗꯨꯗꯤ ꯑꯩꯗꯤꯅꯦ ꯆꯥꯕꯒꯤ ꯄꯦꯟꯕꯕꯨ ꯅꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯥꯎꯈ꯭ꯔꯦ, ꯁꯧꯒ꯭ꯔꯤ ꯑꯃ ꯐꯖꯅ ꯊꯣꯡꯉꯒ ꯅꯪꯅ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯛꯄꯗꯨꯗꯤ ꯍꯥꯏ, ꯆꯥꯛꯀ ꯂꯥꯝꯃꯦ, ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯒ ꯁꯪꯈꯤꯗ꯭ꯔꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ "ꯍꯣ, ꯉꯁꯤꯗꯤꯅꯦ ꯉꯔꯥꯡꯒꯤꯗꯣ ꯈꯔ ꯍꯥꯎꯈꯤꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯆꯒꯦꯝ ꯄꯣꯝꯕꯅꯦ, ꯁꯤꯡꯖꯨꯅꯦ, ꯑꯗꯒꯤꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄꯅꯦ ꯂꯣꯏꯅꯃꯛ ꯇꯧꯔꯛꯂꯕꯅꯤꯁꯦ꯫ ꯑꯣ, ꯅꯪꯒꯤꯁꯤ ꯃꯁꯤ ꯄꯤꯖꯔꯦ ꯍꯥꯏꯔꯒ ꯄꯨꯛꯁꯤ ꯂꯨꯝꯗꯅ ꯊꯕꯛ ꯁꯨꯕ ꯉꯝꯗꯕ ꯃꯈꯩ ꯎꯈꯣꯡ ꯑꯁꯤꯗ ꯐꯝꯂꯒ ꯎꯏꯔꯒ ꯂꯩꯌꯨ ꯁꯤꯅꯤꯅꯦ? ꯍꯣ, ꯄꯤꯖꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯍꯣꯏꯗ, ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯈꯪꯗ꯭ꯔꯦ, ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯁꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕꯅꯣ? ꯋꯥꯕ ꯌꯥꯕꯁꯨ ꯋꯥꯔꯛꯂꯤ, ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨꯕꯨ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ? ꯁꯨꯕ ꯃꯈꯩ ꯁꯨꯔꯒꯅꯦ ꯃꯅꯪꯒꯟꯗ ꯃꯔꯨꯝ ꯊꯨꯕ ꯀꯣꯡꯖꯦꯡ ꯀꯣꯛꯐꯥꯏꯒꯤ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯕꯤꯔꯨꯅꯨꯗ, ꯏꯕꯥꯅꯤꯒꯤꯁꯨꯅꯦ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯈꯤꯗꯧꯔꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯅꯤꯅꯦ꯫ ꯐꯔꯦ, ꯊꯦꯡꯉ ꯂꯩꯒꯅꯨ, ꯅꯪꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯣ꯫ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤꯗ, ꯌꯨꯝꯗ ꯍꯜꯂꯒ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯆꯥꯊꯣꯛꯑꯒ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯅ ꯀꯩꯗꯧꯔꯕ? ꯍꯣ, ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯆꯥꯊꯣꯛꯂꯒꯦ, ꯑꯗꯨꯒꯅꯦ ꯀꯣꯜꯂꯤꯛꯁꯤꯡꯁꯤ ꯄꯨꯔꯒ ꯅꯪ ꯆꯠꯈ꯭ꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯌꯥꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯂꯛ ꯊꯥꯛꯂꯛꯂꯤꯕꯗꯣ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯑꯃꯨꯌꯥꯏꯅ "ꯐꯔꯦ, ꯅꯍꯥꯛꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯣ, ꯑꯩꯁꯨꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ." ꯑꯗꯨꯝꯅ ꯍꯥꯏꯅꯔꯕꯗ ꯑꯃꯨꯌꯥꯏꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯌꯥꯏꯁꯨ ꯁꯝꯄꯣꯠ ꯈꯣꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗꯨꯗ ꯑꯃꯨꯌꯥꯏꯗꯣ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯨ ꯍꯣꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯑꯃꯝꯕ ꯃꯔꯛ ꯃꯝꯂꯤ ꯇꯧꯕꯗꯨꯗ ꯁꯟ ꯑꯗꯨ ꯍꯣꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯌꯥꯏꯒꯤ ꯁꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯤꯟ ꯑꯃꯅ ꯆꯤꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯤꯟꯅ ꯆꯤꯛꯂꯛꯄ ꯑꯗꯨꯗ ꯑꯃꯨꯌꯥꯏꯒꯤ ꯁꯟꯗꯣ ꯕꯨꯗ꯭ꯔꯨꯡ ꯆꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯂꯧꯄꯥꯛ ꯀꯅꯥꯒꯤ ꯂꯧꯔꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯌꯥꯏꯁꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯐꯥꯊꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯁꯟ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯐꯔꯪ ꯀꯥꯎꯗꯨꯅ ꯂꯤꯟꯅ ꯆꯤꯛꯈ꯭ꯔꯕꯅꯤꯅ ꯈꯨꯗꯛꯇ ꯁꯟ ꯑꯗꯣ ꯁꯤꯔꯦ꯫ ꯁꯟ ꯑꯗꯨꯅ ꯁꯤꯈ꯭ꯔꯕꯗ ꯃꯍꯥꯛꯀꯤꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ? ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯑꯃꯨꯌꯥꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯃꯗꯤ ꯁꯟꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ
ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯇꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯁꯨꯝ ꯃꯃꯥꯟꯅꯕ ꯂꯧꯕꯨꯛꯇ ꯂꯧ ꯈꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯑꯃꯨꯌꯥꯏ ꯃꯍꯥꯛꯀꯤ ꯁꯟ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯪꯅꯔꯛꯄꯗ ꯑꯃꯨꯌꯥꯏꯁꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯌꯥꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗꯗꯤ ꯁꯟ ꯑꯗꯨꯗ ꯂꯤꯟꯅ ꯆꯤꯛꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯁꯟ ꯂꯤꯟꯅ ꯆꯤꯛꯄꯗꯒꯤ ꯁꯤꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯆꯪꯗꯨꯅ ꯁꯟ ꯑꯗꯣ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯐꯨꯝꯖꯤꯟꯈꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯑꯃꯨꯌꯥꯏ ꯁꯟ ꯑꯗꯨꯒꯤ ꯃꯣꯡꯐꯝꯗ ꯍꯧꯖꯤꯛ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯌꯥꯏꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯁꯟ ꯁꯤꯈ꯭ꯔꯕꯅꯤꯅ ꯂꯧ ꯑꯗꯨꯁꯨ ꯈꯣꯏꯅꯅꯕ ꯁꯟ ꯂꯩꯇ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯍꯥꯛꯀꯤ ꯃꯁꯨꯝ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯁꯟ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯧ ꯄꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯧ ꯈꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯃꯠꯇ ꯁꯪꯅꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯁꯟ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯨꯌꯥꯏꯗꯣ ꯂꯧ ꯎꯕ ꯇꯣꯛꯊꯣꯛꯂꯒ ꯂꯥꯡꯐꯩꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯂꯥꯡꯐꯩ ꯆꯠꯂꯒ ꯁꯦꯟ ꯈꯔ ꯇꯥꯜꯂꯨꯔꯒꯦ, ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝ ꯈꯔ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯑꯅꯧꯕ ꯁꯟ ꯑꯃ ꯂꯩꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯥꯡꯐꯩꯗꯣ ꯆꯠꯂꯨꯔꯅꯨ, ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯥꯝꯗꯒꯤ ꯌꯧꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯑꯁꯦ ꯀꯥꯏꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥ ꯈꯔ ꯑꯁꯤ ꯇꯧꯔꯒ ꯁꯟ ꯑꯗꯣ ꯂꯩꯔꯁꯤ ꯍꯥꯏꯅꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯡꯐꯩ ꯆꯠꯈꯤꯕ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯒꯅꯤ ꯈꯜꯂꯗꯨꯅ ꯁꯣꯝꯗ ꯑꯃꯨꯌꯥꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯣ ꯀꯥꯏꯊꯣꯛꯂꯦ, ꯑꯗꯨꯒ ꯃꯁꯥꯒꯤ ꯂꯩꯖꯕ ꯄꯩꯁꯥ ꯈꯔꯒ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯟ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯟ ꯑꯗꯣ ꯑꯃꯨꯛ ꯃꯊꯧ ꯇꯧꯗꯨꯅ ꯁꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯝꯄꯣꯠ ꯈꯣꯏꯕ ꯍꯧꯔꯦ꯫ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤꯗ ꯑꯃꯨꯌꯥꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯨꯖꯥꯎꯗꯣ ꯂꯧ ꯎꯕ ꯑꯃꯨꯛ ꯍꯧꯔꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯅ ꯁꯟ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯥꯗꯨꯅ ꯄꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯁꯟ ꯑꯗꯨꯒꯤ ꯊꯧꯔꯤ ꯄꯥꯏꯗꯨꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯧꯔꯤꯌꯥꯁꯤꯡ ꯑꯗꯣ ꯐꯠ ꯐꯠ ꯀꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯀꯥꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯨꯌꯥꯏꯗꯣ ꯂꯧꯁꯨ ꯈꯣꯏꯕ ꯂꯣꯏꯔꯗꯨꯅ ꯂꯧ ꯍꯨꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯂꯧ ꯍꯨꯜꯂꯤ꯫ ꯂꯧꯁꯤꯡ ꯑꯗꯣ ꯒꯦ ꯒꯦ ꯂꯥꯎꯅ ꯁꯥꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯑꯗꯨꯅ ꯒꯦ ꯒꯦ ꯂꯥꯎꯅ ꯁꯥꯠꯄ ꯑꯁꯤꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯃꯈꯩꯗꯤ ꯀꯂꯛꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡꯗꯤ ꯏꯍꯣꯟ ꯍꯣꯠꯅꯕꯤꯗꯕ ꯑꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯐꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯌꯥꯏꯒꯤꯗꯤ ꯂꯧꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯖꯅ ꯍꯣꯠꯅꯕ ꯃꯔꯝꯅ ꯌꯥꯝꯅ ꯐꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯌꯥꯏ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯣ ꯁꯦꯕꯥ ꯑꯗꯨꯃꯛ ꯇꯧꯔꯤ, ꯑꯗꯨꯒ ꯂꯧꯕꯨꯛꯇꯁꯨ ꯆꯠꯇꯨꯅ ꯂꯧꯗꯨ ꯑꯗꯨꯝ ꯍꯣꯠꯅꯔꯤ꯫ ꯃꯊꯪꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥꯗꯗꯤ ꯑꯃꯨꯌꯥꯏ ꯂꯧꯗꯣ ꯌꯥꯝꯅ ꯂꯣꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯐꯧ ꯌꯥꯝꯅ ꯂꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯧ ꯌꯥꯝꯅ ꯂꯣꯛꯄ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯀꯂꯛꯄꯅ ꯂꯣꯏꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯃꯨꯌꯥꯏꯒ ꯂꯧꯇꯥꯏꯅꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯍꯨꯝ ꯀꯂꯛꯄꯅ ꯂꯣꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯊꯪꯒꯤ ꯂꯧ ꯄꯥꯟꯕ ꯌꯥꯗꯅꯕ ꯃꯍꯥꯛꯀꯤ ꯁꯟ ꯑꯁꯦ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ 3 ꯌꯥꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯨꯒꯤ ꯆꯥꯅꯅꯕꯗ ꯍꯨ ꯍꯥꯞꯆꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ 3 ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯂꯧ ꯀꯔꯤ ꯁꯝꯄꯣꯠ ꯈꯣꯏꯔꯝꯗꯥꯏꯒꯤ ꯊꯥ ꯑꯗꯨꯗ ꯂꯧ ꯈꯣꯏꯕ ꯌꯥꯗꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯁꯟ ꯑꯗꯨꯕꯨ ꯂꯣꯟꯅ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯊꯛꯀꯗꯕ ꯏꯁꯤꯡꯗ ꯍꯨ ꯌꯥꯟꯁꯤꯟꯗꯨꯅ ꯁꯟ ꯑꯗꯨꯗ ꯄꯤꯊꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯟ ꯑꯗꯣ ꯍꯨ ꯌꯥꯎꯕ ꯏꯁꯤꯡ ꯑꯗꯣ ꯊꯛꯆꯜꯂꯨꯔꯕꯅꯤꯅ ꯁꯟ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯐꯔꯪ ꯐꯔꯪ ꯀꯥꯎꯗꯨꯅ ꯊꯋꯥꯏ ꯃꯥꯡꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯌꯥꯏꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯤ ꯑꯃꯨꯌꯥꯏꯅ ꯁꯟ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯗꯤ ꯁꯟ ꯑꯗꯣ ꯁꯤꯗꯨꯅ ꯁꯪꯒꯣꯜꯗ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯁꯤ ꯎꯔꯨꯕꯗ ꯑꯃꯨꯌꯥꯏꯗꯤ ꯀꯞꯄꯗ ꯂꯣꯏꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯞꯂꯤ, ꯃꯈꯣꯏꯅ ꯈꯟꯖꯔꯝꯕ ꯄꯨꯝꯅꯃꯛ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯤꯔꯕꯅꯤꯅ ꯀꯝꯗꯧꯅꯤ, ꯁꯟ ꯑꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯧꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗ ꯐꯨꯝꯂꯤ꯫
ꯑꯃꯨꯌꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯎꯡꯂꯒꯇ ꯂꯩꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡ ꯈꯣꯏꯅꯕ ꯃꯇꯝ ꯌꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯌꯥꯏꯗꯤ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯣ ꯂꯩꯈꯤꯗꯕ ꯑꯁꯤꯅ ꯂꯥꯡꯐꯩ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯈꯤꯕꯗꯣ ꯑꯣꯞ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯑꯩ ꯂꯥꯡꯐꯩ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯂꯥꯡꯐꯩ ꯆꯠꯂꯨꯕꯗꯒꯤ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯃ ꯂꯩꯔꯁꯤ ꯍꯥꯏꯅꯕꯗꯣ ꯃꯗꯨꯗ ꯇꯥꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯂꯥꯡꯐꯩ ꯆꯠꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯃꯨꯌꯥꯏ ꯂꯥꯡꯐꯩ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯨꯌꯥꯏꯅ ꯆꯠꯄꯗ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯡꯄꯥꯛ, ꯆꯨꯍꯤ, ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯦꯠꯅ ꯏꯅꯅꯕ, ꯊꯥꯔꯒ ꯇꯨꯝꯅꯅꯕ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯒ ꯃꯌꯣꯝ ꯑꯣꯏꯅ ꯌꯣꯝꯁꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯌꯥꯏꯗ ꯄꯤꯔꯤ꯫ ꯃꯗꯨꯗ ꯑꯃꯨꯌꯥꯏꯅ ꯑꯃꯨꯛ ꯆꯩꯁꯥꯡ ꯑꯃꯗ ꯃꯇꯣꯟꯗ ꯂꯦꯡꯁꯤꯜꯂꯒ ꯑꯃꯨꯌꯥꯏꯗꯣ ꯂꯥꯡꯐꯩꯒꯤꯗꯃꯛꯇ ꯈꯣꯡꯁꯥꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯌꯥꯏꯅ ꯂꯥꯡꯐꯩ ꯆꯠꯈꯤꯕ ꯑꯁꯦ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯍꯧꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨꯀꯣ, ꯀꯅꯥꯒꯨꯝꯕꯅ ꯅꯨꯃꯤꯗꯥꯡꯗ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯛꯂꯕꯗꯤ ꯍꯥꯡꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯃꯦꯜꯂꯝꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯌꯥꯏ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯑꯃꯨꯌꯥꯏ ꯎꯃꯪ ꯑꯃ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯎꯃꯪ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯁꯣꯍꯔ ꯌꯧꯒꯗꯧꯔꯤꯕꯅꯤ꯫ ꯁꯣꯍꯔꯗꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯔꯨꯔꯒ ꯄꯩꯁꯥ ꯇꯥꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯌꯥꯏ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯜꯂꯒ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯕ ꯃꯇꯨꯡ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯨꯌꯥꯏ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄ ꯑꯁꯤꯗ ꯃꯐꯝ ꯆꯥꯕ ꯑꯍꯤꯡ ꯂꯦꯛꯄ ꯌꯥꯕ ꯖꯒꯥ ꯑꯃ ꯊꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯣꯜꯂꯕ ꯑꯍꯜ ꯑꯃ, ꯃꯨꯅꯤ ꯔꯤꯁꯤ ꯑꯃ ꯐꯝꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯛꯆꯥꯡ ꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯁꯣꯟꯖꯨꯅꯅ ꯇꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯃꯨꯅꯤꯗꯦꯕ, ꯀꯩꯗꯧꯔꯦ? ꯍꯛꯆꯥꯡ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯑꯩ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯁꯦ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯩꯕꯨ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯄꯤꯊꯛꯎ꯫ ꯆꯥꯅꯕꯁꯨ ꯆꯥꯔꯛꯇꯕ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯜꯂꯛꯂꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯂꯩꯔꯛꯂꯤꯕ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯌꯥꯏꯅ ꯃꯍꯥꯛꯀꯤ ꯌꯥꯎꯔꯛꯄ ꯇꯨꯝꯕꯥꯗ ꯍꯜꯂꯛꯄ ꯏꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯣꯝꯕꯤꯔꯛꯄ ꯆꯦꯡꯄꯥꯛ, ꯆꯤꯅꯤ, ꯑꯇꯩ ꯄꯨꯝꯅꯃꯛ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯥꯔꯕꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯣ ꯈꯪꯀꯟ ꯀꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯣ ꯈꯔ ꯀꯟꯈꯠꯂꯕꯅꯤꯅ ꯑꯃꯨꯌꯥꯏꯒꯤ ꯁꯦꯕꯥ ꯁꯦꯕꯤꯗ ꯄꯦꯜꯂꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ, ꯍꯦ ꯅꯨꯄꯥ, ꯅꯍꯥꯛꯅ ꯆꯥꯒꯗꯕ ꯊꯛꯀꯗꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯄꯤꯖꯗꯨꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯅꯍꯥꯛꯃꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯗꯤ ꯂꯩꯔꯝꯂꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯤꯅ ꯌꯥꯝꯅ ꯀꯜꯂꯛꯏ꯫ ꯅꯍꯥꯛ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯥꯡꯐꯩꯗ ꯀꯨꯏꯅ ꯂꯩꯒꯅꯨ꯫ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯅꯕ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯂꯩꯀꯥꯏꯒꯤ ꯐꯠꯇ꯭ꯔꯕ ꯅꯍꯥꯁꯤꯡꯒꯤ ꯃꯈꯨꯠ ꯆꯟꯈꯤꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯣ ꯑꯔꯦꯝꯕꯗ ꯀꯦꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯕꯣꯔ ꯄꯥꯝꯕꯅꯣ? ꯕꯣꯔ ꯅꯤꯖꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯃꯨꯌꯥꯏꯅ ꯀꯔꯤ ꯕꯣꯔ ꯅꯤꯒꯗꯕꯅꯣ ꯈꯪꯗꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ, ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏ ꯈꯜꯂꯤꯕ꯭ꯔꯥ? ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯝꯃꯤ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯨꯌꯥꯏꯅ, ꯑꯩ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯐꯪꯍꯟꯕꯤꯌꯨ, ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ, ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯔꯒꯅꯤ꯫ ꯁꯦ, ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯏꯔꯨꯖꯔꯒ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯐꯤꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯄꯨꯔꯒ ꯑꯩꯒꯤ ꯏꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯀꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯇꯨꯡꯗ ꯈꯛ ꯌꯦꯡꯊꯣꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯃꯁꯤꯕꯨ ꯅꯍꯥꯛꯄꯨ ꯉꯝꯂꯣꯏꯗ꯭ꯔꯥꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯨꯌꯥꯏꯅ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯉꯝꯖꯒꯅꯤ, ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯆꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯈꯣ, ꯅꯍꯥꯛ ꯇꯨꯡꯗ ꯌꯦꯡꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯇꯨꯡꯗ ꯌꯦꯡꯊꯣꯛꯂꯨꯔꯕꯗꯤ ꯅꯍꯥꯛ ꯈꯨꯗꯛꯇ ꯎꯠ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯨꯌꯥꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ
ꯃꯈꯣꯏ ꯇꯔꯦꯠꯅ ꯏꯔꯨꯖꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯝꯂꯤꯕ ꯃꯈꯣꯏꯒꯤ ꯐꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯤ ꯑꯗꯨꯒ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯔꯨꯖꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯈꯦꯛꯅ ꯂꯥꯎꯅ ꯅꯣꯛꯈꯤꯗꯨꯅ ꯈꯤꯒꯠꯇꯨꯅ ꯇꯥꯟꯅꯔꯛꯂꯤ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯑꯃꯨꯌꯥꯏꯗꯣ ꯇꯨꯡꯗ ꯁꯨꯡꯌꯦꯡ ꯌꯦꯡꯊꯣꯛꯇꯦ ꯑꯗꯨꯕꯨ ꯈꯦꯛꯅ ꯂꯥꯎꯅ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯉꯛꯂꯗꯨꯅ ꯀꯔꯝ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯈꯨꯗꯛꯇ ꯎꯠ ꯑꯣꯟꯈ꯭ꯔꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯕ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯑꯩꯅ ꯃꯁꯥꯁꯤ ꯃꯃꯥꯏꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯒꯅꯨ ꯍꯥꯏꯔꯒ ꯀꯌꯥꯗ ꯃꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕꯅꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯇꯅ ꯈꯤꯛꯃ ꯍꯦꯟꯅ ꯇꯧꯋꯦ ꯍꯥꯏꯕꯗꯨꯅꯤꯗꯅ ꯐꯔꯦ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯀꯟꯕꯤꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯣ ꯉꯝꯗꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯑꯃꯨꯌꯥꯏꯒꯤ ꯎꯠ ꯑꯣꯟꯗꯨꯅ ꯇꯥꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯕꯗꯒꯤ ꯑꯃꯨꯌꯥꯏꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯑꯩꯅ ꯍꯥꯏꯕ ꯀꯔꯤꯒꯤ ꯏꯟꯗ꯭ꯔꯤꯕꯅꯣ ꯑꯩꯅ ꯅꯃꯥꯏ ꯂꯩꯊꯣꯛꯂꯒ ꯌꯦꯡꯒꯅꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯪꯅ ꯌꯦꯡꯂꯨꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯨꯌꯥꯏꯅ ꯑꯩ ꯃꯇꯨꯡꯗꯤ ꯌꯦꯡꯖꯔꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯗꯤ ꯇꯟꯖꯥ ꯑꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯐꯔꯦ ꯍꯟꯇꯃꯨꯛꯀ ꯅꯪꯕꯨ ꯆꯠꯂꯨꯔꯣ ꯍꯟꯇꯃꯨꯛꯇꯤ ꯌꯦꯡꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯨꯌꯥꯏꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯦ ꯑꯗꯨꯒ ꯐꯤ ꯑꯗꯣ ꯍꯟꯇꯃꯨꯛꯁꯨ ꯈꯣꯝꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ ꯍꯟꯇꯃꯨꯛꯇꯤ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯉꯔꯪ ꯉꯪꯗꯨꯅ ꯅꯣꯛꯈꯤꯗꯨꯅ ꯂꯥꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯕꯁꯨ ꯑꯃꯨꯌꯥꯏꯗꯣ ꯇꯨꯡꯗ ꯁꯨꯡꯌꯦꯡ ꯌꯦꯡꯊꯣꯛꯇ꯭ꯔꯤ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯑꯗꯨꯝ ꯆꯦꯜꯂꯛꯄꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯐꯤ ꯑꯗꯣ ꯄꯤꯁꯜꯂꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯗꯣ ꯄꯤꯕꯤꯌꯨ ꯍꯥꯏꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯐꯤ ꯑꯗꯣ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯅꯈꯣꯏꯅ ꯏꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯇꯔꯦꯠ ꯑꯗꯨꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣই ꯄꯤꯖꯒꯦ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯗ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯃꯈꯣꯏꯗ ꯍꯥꯏꯔꯣ ꯍꯥꯏꯔꯨꯕꯗ ꯑꯃꯨꯌꯥꯏꯅ ꯃꯍꯥꯛ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯃꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯇꯔꯦꯠ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯗꯣ ꯄꯤꯕꯤꯔꯣ ꯅꯪꯅ ꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥꯗꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯔꯕ ꯆꯐꯨ ꯑꯃ ꯄꯤꯛ ꯊꯟꯕ ꯁꯅꯥ ꯄꯤꯔꯛꯂꯤ ꯑꯗꯨꯝꯅ ꯄꯤꯔꯛꯄꯗ ꯑꯃꯨꯌꯥꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯤꯁꯤꯡ ꯑꯗꯣ ꯄꯤꯈ꯭ꯔꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯈꯦꯡꯉ ꯂꯥꯎꯅ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯅ ꯐꯔꯦ ꯉꯁꯤ ꯑꯁꯤꯃꯗꯤ ꯑꯩꯒ ꯄꯨꯟꯅ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯁꯤ ꯅꯍꯥꯟ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯪꯒꯤ ꯅꯌꯨꯝꯗ ꯅꯍꯥꯛ ꯍꯜꯂꯣꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯌꯥꯏꯗꯣ ꯑꯍꯤꯡ ꯂꯦꯛꯂꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯑꯃꯨꯌꯥꯏꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯔꯝꯃꯤ ꯉꯔꯥꯡꯗ ꯂꯥꯡꯐꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯉꯁꯤ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤꯗ ꯏꯉꯛ ꯉꯛꯆꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯃꯜ ꯑꯇꯥꯡꯕ ꯑꯃ ꯄꯨꯔꯛꯂꯦ ꯂꯥꯛꯑꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ ꯑꯃꯨꯌꯥꯏꯒꯤ ꯅꯨꯄꯤꯗꯣ ꯏꯉꯛ ꯉꯛꯆꯔꯤ ꯏꯃꯨꯡꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯃꯨꯌꯥꯏꯅ ꯁꯅꯥꯒꯤ ꯆꯐꯨ ꯄꯤꯛ ꯊꯟꯕꯗꯣ ꯃꯍꯥꯛꯅ ꯌꯣꯝꯗꯨꯅ ꯄꯨꯔꯛꯂꯤꯕ ꯐꯤ ꯑꯗꯨꯗꯒꯤ ꯍꯥꯏꯗꯣꯛꯇꯨꯅ ꯎꯠꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯑꯃꯨꯌꯥꯏꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯌꯥꯏꯗꯣ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯣ ꯀꯥꯏꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯁꯟꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ ꯁꯟ ꯂꯥꯕꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯀꯌా ꯑꯃꯁꯨ ꯅꯦꯛꯈꯤ ꯑꯗꯨꯒ ꯑꯃꯨꯌꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯤ ꯂꯧꯌꯥꯝ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯛꯂꯤ ꯑꯃꯨꯌꯥꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯜꯂꯛꯄꯅ ꯉꯥꯎꯔꯕ ꯃꯈꯣꯏꯒꯤ ꯁꯟꯕꯨ ꯍꯥꯠꯈꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯀꯔꯝ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯂꯥꯏꯔꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯑꯃꯨꯌꯥꯏꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯂꯟꯊꯨꯝ ꯑꯁꯤ ꯍꯨꯔꯥꯜꯂꯁꯤ ꯑꯗꯨꯒ ꯁꯟꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯨ ꯍꯥꯞꯂꯕ ꯏꯁꯤꯡ ꯄꯤꯊꯛꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯃꯨꯌꯥꯏꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯈꯤ
ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯌꯥꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯄꯨ ꯌꯨꯝꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯍꯥꯛꯀꯤ ꯑꯃꯨꯌꯥꯏꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯍꯨꯔꯥꯟꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗꯣ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯝꯕꯤ ꯂꯝꯃꯨꯛꯅꯔꯤꯉꯩ ꯂꯥꯝꯕꯅ ꯆꯗꯠꯅꯔꯕ ꯀꯩꯒꯤ ꯁꯪꯒꯨ ꯑꯃꯗ ꯃꯈꯣꯏꯅ ꯇꯥꯁꯜꯂꯨꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯔꯕ ꯄꯥꯝꯕ ꯀꯩꯔꯦꯜꯁꯤꯡ ꯁꯪꯒꯨ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯆꯣꯡꯁꯤꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯁꯦꯠ ꯁꯦꯠꯇꯨꯅ ꯁꯔꯥꯛ ꯇꯝꯗꯨꯅ ꯆꯥꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯥꯡꯍꯟꯅꯕ ꯇꯧꯕ ꯐꯠꯇꯅꯕ ꯇꯧꯕ ꯃꯈꯣꯏ ꯃꯔꯤ ꯎꯃꯪ ꯃꯅꯨꯡꯗ ꯀꯩꯅ ꯆꯥꯗꯨꯅ ꯁꯤꯈꯤ꯫ ꯃꯤꯉꯣꯟꯗ ꯂꯥꯟꯖꯗꯕ ꯂꯩꯖꯕ ꯈꯔꯅ ꯂꯦꯟꯊꯣꯛꯆꯕ ꯃꯈꯣꯏꯒꯤ ꯍꯨꯃꯥꯡ ꯃꯃꯟꯅ ꯃꯈꯣꯏꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯖꯔꯤꯕ ꯑꯃꯨꯌꯥꯏꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫